खुरुमजरी SKTV न्यूज़ ने मेरे पुनः मपो श्याम कान्हाई तखिलमना तरान मोक्सरी अहानबदा मरुग पाव BJP हाई कमान कौकीबा BJP प्रदेश की MLA सिंह मिफमदा मैतई नागामदी कुकी फुरुतगी MLA सिंह पुन सर याखरे करी वारिक लौखरे खंगमंगंद्री लेजिस्लेचर याव यूनियन टेरिटोरी सेमना मणिपुर इरांग असी वारिसिंग ओइगनि हाइना वाफम सु चनरिब कुकी लालुसिंगना होम एफेयर्स मिनिस्ट्री दा थमग्रे उनबद येंगथिनरबा JDUF अमसुंग NSN IM अनि की केडरसिंग मरकता कांगपोकपी डिस्ट्रिक्ट की खैलोक अमसुंग जौपी खोलगी मरकता नोंमई कामनखरे JDUF की अमलई खिद्रे हाइरी Assembly constituency amagi support thorangi khanabada Assembly constituency adugi MLA ga afafata tanaraga thabak tawminasi haina Moirang kendra gi MLA Thongam Santina appeal tawrakle Singnaba punaba mayunaba ngamnanaba lekai da leriba lut sing puksiel sengna saminaba mathau tai haina United Committee Manipur UCM gi president YK Dhirena fongdokre amasung Puari ki tangka kaya da thoki ba thaudok sing ngasigi mirolna khangnaba hotnagadabani haina United People's Front UPF ki president N Rupachandran fongdorakle Hauji pau sandona pizari Tangka ani thongna Delhi da pangthokiba Manipur ki BJP MLA singi mifamda maitai amasung kuki ki MLA sing punna saru yamina khri hairi Mifamadu ki matangda SKTV News na phangba pau ki matung inna New Delhi ki Din Dayan Upadhyaya Markta Laiba Party asigi headquarter da ngasi nungthil pung manga makhairom tab adwaidagi mifamadu ki ahanba tangkak pangthokpa hauki maduda BJP ki maitai amasung naga ki MLA singna saru yaki hairi Chaurang na pung amarom sathaki ba ahanba tangkak ki mifamadu loraba matungda koki jogi MLA sing yaungna numidang waram gi Pung tarung makhairom tab adwaidagi ani suba tangka ki mifam adu amu pangthokpa hauki hairi pangthoki bi mifam aduda BJP ki kukizo MLA tarit ki manungda MLA manga na saru yaki maduda Tengnopal Assembly Constituency ki MLA Let Pau Haukip amasung Saikot Assembly Constituency ki MLA Paulelan Haukip ti saru yaki di hairi ani suba tangka ki mifam aduda BJP ki maitai naga amasung kukizo MLA sing puna saru yaki haina pawasina makha tari Report asina file tawringi manung fawbadi mifam maduda karam agenda sing puthok laga khanakibagi haibagi chapchaba pau phangma leitri adumapu Manipur da popular government ama semnabagi matangda tongan tongba wafam sing khanarma yabagi oithokpa chawna lei hairi panba yabadi mifam masida saru yanabagi damakta hanagi chief minister nong thomam birena basung Manipur Legislative Assembly ki Speaker Thoksom Saitabarta yauna ngarang MLA Kulumdoina New Delhi ki damak Imphal International Airport thadokibani amarom da masagi oiba thabak singna mari lenaba leinana Manipur gi wangmada lerakhiba MLA ahum amasu ngarang Delhi da thongba leikrabani mifamadu da saruk yanaba gi damak da kukizo ki MLA sing Guwahati Airport gi Delhi da thongkrabani New Delhi gi Din Dayan Upadhyaya Markta Laiba BJP ki headquarter da pangthokpa mifamaduda BJP ki lusingba singsu saru yaki amarom da mifamasi ge damak hauki batang tarama thoida BJP ki national spokesperson su oiriba party asigi Northeast ki coordinator Dr Samit Patrana MLA singda lanai oina mobile phone ye khuthangda wari sanaduna khangalakibani amarom na ngasi pangthoki mifam asida saruk yanabagi damakta BJP Manipur Pradesh ki president su oiriba A Sardasu Delhi da leikrabani panba yabadi ngasi pangthoki mifam asina Manipur da miyam gi lenga ama nauna semlakpa yabagi oithokpa lei haiba wafam MLA singna thajaba thama leikre loinana hanagi chief minister N Birena su ngarang Delhi gi dam Imphal thadok lamdaida pangthokadribe mifam asida miyam gi aning apama matungina positive oiba khongthang amadi soidana lakani haiba wafam sing pangmi singda phongdok lama leikrabani Legislature yawa Union Territory ama nauna semana irang asigi oithokpa yawa amasung constitutional oiba warisina oigani haina sus anariba kokilal lup singna Ministry of Home Affairs ki mafamda thamkre hairi wafam asi haukiba tang tarama thoida
Ministry of Home Affairs KNO UPF amadi state lengak ki official sing yauna pangtokpa tripartite toki anisaba round gi mifamda KNO amasung UPF na fongdokibani hiramasigi matangda KNO amasung UPF ki apunma sirul amana hai legislature yauba union territory ama lehenbana traditional land rights ngakpa amasung constitution na yaba governance ki framework ama lehenba ngamgani hainasu kokila lulup singi maikaidagi thamki kumjala singani kulundagi megitang ahumdagi nakal animak tokhai tanare loinana state missionary singda kulai pisinba asina koki jo miyam amasung Manipur lengak ki marakta leinaba mari adu samjinba yaroidaba phibam amada kaihalle hairi Hauzik Ladiba State ki Administrative Framework asigi makhada koki jogi miyam amuk hanna punsin mahaibase makhata na oithok laroi Hauzik ground Ladiba phibam asina kanabusu kanba masung ngak senma ngamlaroi Legislature yauba union territory semana matam kayadagi leraklaba thawong sing adu authority na phajinma ngamgani Hauzik thokli birang asi state lengakna yelomi khunja singbo encroacher amasung illegal immigrants haina mingthon piduna singi area singdagi takthokna bo honabani haina su serulasina makhata na maral sirakli Kangpopi district manungsana laiba khellok amasung jaupi khulgi marakta ngasi NSN IM amasung ZUF anigi marakta chaungna thongnakhre thodok aduda ZUF ke kadarama laikhidri hairi nomai kauna baduga mari lenana SKTV News na phangba paungna hai thodok adu ngasi nungtil pung anigi minute kunlom satpa tarak adwaida Kangpopi district ki New Kaithal Manbi police station la konba khailok amasung jaupi khul anigi marakta thokibani hairi Nakalani ki marakta nomai kapna bagi thodok adu chaurakna minute kunthra mangarom sathaki maduda Noni district ki khawpumda laiba satudai khuldagi paugaingam gangmai apokpa thaithulung gangmai kauba ZUF ki kadarama laikhidabani nomai kapna baduda nakal animaki gather singda asopan nanglamba yai hainasu pawasina makha tarakli Assembly constituency amagi sakwa thorangi khananaba matamda Assembly constituency du ki MLA ga faminaduna afapata tanamina sihaina Moirang Kendra ki MLA Thongam Santin appeal tawrakli wafama singa si Moirang Assembly constituency ki manung chana kwakta sandong da leiba hana leramba kaithel sangama matam gachuna bamong da MLA local area development fund dagi semgatuna miyam da khusinabagi thorana mahakna fongdokibani thoromadani MLA Thongam Santina makhata na hai Moirang Assembly constituency ki miyam na pamba sakwa thorang ki thabak sing MLA ama oina tawgani MLA tandana tawdana thabak tawbiganu kwakta sandong kaithel asi kwakta gram panchayat ki oina di yamna maru oiba kaithel amani kaithel asida maitai masung maitai pangal ani punna pofam phaminari hairiba kaithel asi phibam sokpadagi kwakta sandong bazar vote ki news singna matam guchuna ba mawongda semina ba hairakpadagi mahak masa man yengsilaba matungda semjin ba haukibani kaithel sangasi semjinna ba pikhiba senphamga hauzik aikhoina inaung nauna uriba kaithel sangasi asiga aduki matik khenare phibam pikhiba senpham maduna asuk phajana saramgani haibasi thajadi haina su MLA Santina makhataki Aikoi pudana athok ko loina aduna to binagati aikoi da masi thada runa bina kauta da mera bina Manipura already masi maralina development ke sokota lamang mo ko ng video do masi secretary no ko sila ay kasi ta na ay kasi Aikhoina thengariba singnaba punamak mayonaba ngamnanaba laikai da lairiba lupsing puksel sengna chaminaba mathau tai haina United Committee Manipur UCM gi President YK Dhirena fongdokre wafama singa si Thawal district ki manungsana texam da laiba Standard Library Cum Youth Organization linkhat kibagi kunthraum de suba mapok komon gi thauramda mangna fongdokibani Texam Mayalekai Community Hall da pangthokiba thorum aduda SLYO gi President Saubam Suren organization asigi founder President L Mainuna Singba miyoi kayana President member singone saruk yaki athoiba metung wena saruk yaki organization asigi phiral athoiba metung singna organization asigi phiral singkhatlaga haudokiba thorum aduda irang asina maram oiraga laikhidraba athauba sing ikai khonaba utkhi thorum aduda United Committee Manipur UCM ki President YK Dhirena haikibada club ama mapung fana leiba ngamlabadi laikai adu sakhotpa laikai ama oiba ngamgani
ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯗ ꯄꯤꯔꯛꯂꯤꯕ ꯆꯩꯊꯦꯡ ꯀꯌꯥ ꯑꯁꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯅꯍꯥꯁꯤꯡꯅ ꯈꯪꯗꯕ ꯌꯥꯗꯕꯒꯤ ꯇꯟꯖꯥ ꯌꯧꯔꯛꯂꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯍꯧꯖꯤꯛ ꯁꯤꯡꯅꯕ ꯑꯃ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯁꯤꯡꯅꯕ ꯀꯌꯥ ꯑꯁꯤ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯩꯇꯩ ꯈꯣꯟꯅꯥꯏ ꯑꯁꯤꯒꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯁꯤꯡꯂꯨꯞ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯀ꯭ꯂꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯃꯁꯨꯡ ꯃꯥꯟꯅꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯆꯠꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯧꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜꯁꯤꯡ ꯅꯤꯡꯊꯤꯅ ꯂꯝꯖꯤꯡꯕꯤꯔꯕ ꯃꯇꯝꯗ ꯂꯩꯀꯥꯏ ꯑꯗꯨ ꯆꯥꯎꯈꯠꯄ ꯑꯃꯁꯨꯡ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤ ꯃꯁꯤꯗ ꯀ꯭ꯂꯕꯀꯤ ꯊꯧꯗꯥꯡ ꯑꯁꯤ ꯆꯥꯎꯏ ꯍꯥꯏꯅ ꯙꯤꯔꯦꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟꯒꯤ ꯃꯇꯝꯅꯤꯅ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯑꯅꯧꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯁꯤꯗ ꯅꯍꯥꯁꯤꯡꯁꯤꯗ ꯄꯤꯔꯛꯏꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯍꯧꯔꯛꯏꯕꯁꯤꯡꯁꯦ ꯃꯁꯤꯁꯨ ꯈꯪꯗꯕ ꯌꯥꯗꯕꯒꯤ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯆꯦꯂꯦꯟꯖ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯇꯥꯔꯒ ꯂꯩꯌꯦꯕ ꯑꯗꯨꯅ ꯆꯦꯂꯦꯟꯖꯁꯤꯡ ꯑꯁꯤ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯀ꯭ꯂꯕ ꯁꯤꯡꯂꯨꯞ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯍꯨꯝꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯁꯟꯁꯦ ꯐꯖꯅ ꯂꯩꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯃꯁꯤ ꯐꯖꯅ ꯂꯩꯔꯀꯥꯟꯗ ꯍꯧꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯒꯥꯏꯗꯦꯟꯁ ꯑꯃ ꯄꯤꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃ ꯂꯩꯌꯦꯕ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯆꯦꯂꯦꯟꯖ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯊꯦꯡꯅꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯐꯖꯕ ꯀꯥꯎꯟꯁꯤꯂꯤꯡ ꯃꯈꯣꯏꯗ ꯒꯥꯏꯗꯦꯟꯁ ꯄꯤꯕꯁꯦ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯁꯨꯡ ꯁꯤꯡꯂꯨꯞꯀꯤ ꯑꯆꯧꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯁꯤ ꯂꯩꯌꯦꯅ ꯂꯧꯖꯩꯕ ꯑꯩꯉꯣꯟꯗ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯒꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯄꯥꯔꯥ ꯇꯝꯕ ꯉꯝꯗꯅ ꯑꯃꯅ ꯑꯃꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯔꯒ ꯂꯩꯔꯦ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ UPFꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ N. ꯔꯨꯄꯆꯟꯗ꯭ꯔꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯆꯥꯝꯃ 33 ꯁꯨꯕ ꯅꯦꯁꯅꯦꯜ ꯔꯤꯀꯟꯁꯣꯂꯤꯗꯦꯁꯟ ꯃꯟꯠꯀ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯈꯨꯟꯇꯥꯛꯂꯔꯣꯏꯁꯤ ꯍꯥꯏꯕ ꯊꯤꯝꯗ UPF ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯈꯣꯡꯅꯥꯡ ꯊꯥꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯄ꯭ꯔꯣꯐꯦꯁꯔ ꯅꯥꯎꯔꯦꯝ ꯖꯣꯏꯀꯨꯃꯥꯔ DM ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯃꯥꯂꯦꯝ ꯅꯤꯡꯊꯧꯖꯥ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯃꯛꯀꯤ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯁꯩꯗ ꯑꯍꯃꯗꯅꯆꯤꯡꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯗ UPFꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ N. ꯔꯨꯄꯆꯟꯗ꯭ꯔꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯗꯒꯤ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯆꯨꯝꯊꯣꯛꯇꯨꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯗ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜ ꯑꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯈꯨꯟꯅꯥꯏ ꯑꯃꯗ ꯍꯤꯡꯅꯕ ꯅꯤꯡꯁꯤꯡꯂꯒ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯒꯤ ꯄꯥꯔꯥ ꯑꯃꯠꯇ ꯇꯝꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯁꯥꯒꯠꯇꯨꯅ ꯌꯦꯛꯅꯕ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯕ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯗꯨꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤꯗꯃꯛ ꯃꯥꯌꯣꯛ ꯌꯥꯃꯤꯟꯅꯕꯗꯤ ꯂꯥꯏꯔꯗꯅ ꯋꯥꯈꯜꯒꯤ ꯊꯥꯛꯇ ꯐꯥꯎꯕ ꯄꯨꯟꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ UPFꯅ ꯁꯤꯟꯕ ꯊꯧꯔꯝꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯦꯝꯄꯦꯟ ꯐꯣꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯟड ꯄ꯭ꯔꯣꯃꯣꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔꯤ ꯅꯦꯁꯅꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤ ꯍꯥꯏꯕ ꯍꯤꯔꯝꯗ ꯁꯦꯃꯤꯅꯥꯔ ꯋꯥꯔꯛꯁꯣꯞ ꯑꯃꯗꯤ ꯈꯟꯅ ꯅꯩꯅꯕꯅꯆꯤꯡꯕ ꯄꯥꯡꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯗ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯏꯊꯤꯜ ꯄꯣꯛꯃꯤꯟꯅꯅꯕ ꯍꯣꯠꯅꯔꯒ ꯂꯥꯛꯂꯤ ꯍꯥꯏꯅꯁꯨ ꯔꯨꯄꯆꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯇꯥꯛꯂꯔꯣꯏꯁꯤ ꯍꯥꯏꯕ ꯊꯤꯝꯗꯨꯗ ꯄꯥꯟꯗꯝ ꯑꯣꯏꯖꯔꯒ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 9ꯗꯒꯤ ꯑꯩꯈꯣꯏꯅ ꯅꯦꯁꯅꯦꯜ ꯔꯤꯀꯟꯁꯤꯂꯤꯗꯦꯁꯟ ꯃꯟꯠꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯪꯂꯥꯗꯒꯤ ꯃꯩꯔꯥ ꯂꯧꯊꯣꯛꯆꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯆꯔꯒ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯧꯖꯕꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯅꯦꯁꯅꯦꯜ ꯔꯤꯀꯟꯁꯤꯂꯤꯗꯦꯁꯟ ꯃꯟꯠ ꯄꯥꯡꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯗꯝꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯁꯤꯜꯂꯒ ꯃꯅꯤꯄꯨꯔꯁꯦ ꯄꯨꯟꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯄꯨꯟꯅ ꯉꯥꯡꯃꯤꯟꯅꯕ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗꯨꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯃꯥꯂꯦꯝꯗ ꯁꯛꯅꯥꯏꯔꯕ ꯊꯤꯌꯦꯇꯔꯒꯤ ꯂꯝꯌꯥꯟꯕ ꯂꯩꯈꯤꯗ꯭ꯔꯕ ꯔꯇꯟ ꯊꯤꯌꯥꯝꯒꯤ ꯃꯇꯥꯡꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯞꯅ ꯆꯠꯊꯒꯗꯕ ꯅꯦꯁꯅꯦꯜ ꯁꯦꯃꯤꯅꯥꯔ ꯑꯃ ꯉꯁꯤ ꯖꯋꯍꯔꯂꯥꯜ ꯅꯦꯍꯔꯨ ꯃꯅꯤꯄꯨꯔ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯗ ꯍꯧꯗꯣꯛꯈ꯭ꯔꯦ Manipur State Kala Academy amasung Jawaharlal Nehru Manipur Dance Academy na punna sindana pangthokiba thoram aduda saruk yakhiba Manipur gi governor Ajay Kumar Bhalan hai leiwa asigi amasung Manipur gi theater da Ratan Thiamna chawraba thaudang kaya lawki mahaki Sakravihu Uttar Priyadasi amasung Nine Hills One Valley na Manipur miyambu anabu wakhalo lamada sumatpa ngamki theater gi lamda masikak natana malemda magna lawnaba thaudang aikhoina kaufadi hainasu fongdoki
ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡ ꯗꯤꯁꯦꯝꯕꯔ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯒꯅꯤ ꯍꯥꯏꯅ ꯂꯩꯉꯥꯛꯅ ꯄꯤꯈꯤꯕ ꯊꯥꯖꯕ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯀꯣꯀꯣꯃꯤ ꯑꯃꯁꯨꯡ IDPꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯔꯤꯂꯦ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 12ꯅꯤ ꯁꯨꯈ꯭ꯔꯦ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯀꯩꯊꯦꯜꯗ ꯆꯠꯊꯔꯤꯕ ꯈꯣꯡꯖꯪ ꯑꯗꯨꯗ USMꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯅꯥꯍꯛꯄꯝ ꯁꯥꯟꯇ ꯑꯃꯁꯨꯡ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯛꯇꯤꯚꯤꯁꯠ ꯂꯩꯍꯥꯎ ꯊꯥꯕꯝ ꯁꯔꯠꯆꯟꯗ꯭ꯔꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯅꯥꯍꯛꯄꯝ ꯁꯥꯟꯇꯅ ꯐꯣꯡꯗꯣꯛꯈꯤꯕꯗ BJP अमसुंग कांग्रेस पार्टी दा कोकीसु याउरिबने पार्टी अनि असिगी प्रेसिडेंट सिंगना मखोई पार्टी दा याउरिबा कोकी की MLA सिंगा फामिनरगा करिगिदमक संताइनब ngamdribano हिरमसिगी मातांगदा सोशल एक्टिविस्ट सिंगना तक्सिनबसु लैख्रबने हौजिक मनुंगदा लैनरिबा पॉलिटिकल एजेंडा सिंग असि थुगाइदुना अपुनबगी वाखलोल मतौ करमना सटकदगे हाइबसे मथौ ताबा अम ओइरे नाकलमरोमदा हौकिबा था खरगी ममांगदा सुरसामपुरदा प्राइम मिनिस्टर लालमखी मदुद नागा सिंगना वाफम अमता फोंदोखिदि अदुबु हंदक प्रेसिडेंट के खोंसत अदुदा कुकी सिंगना मखोइबु इंथोक पीरे हाइदुना एजेंडा अमा सागले मखोइदि एजेंडा सागतपा लेपलोय मरमदुना अखोइना संसिनगदब खोंजंग हनगुमसी हाइना शांतना मखाताना फोंदोखि अमरोम नंगसेगे खोंजंग अदुदा लैंग्वेज एक्टिविस्ट लैहाउ थाबम सरसंद्रना वाखल लौसिंग ओइबा वाफम कया मरमसु लांजेनरिबसिंगी मफमदा मरिक सुमना थमकी यारीपोक्ता लाइव रीजनल इंस्टीट्यूट ऑफ हैंडीकैप पर्सन्स लिंखत की बा चई कुनमंगा मपुंग फारबगी थरमंगासी थवाल डिस्ट्रिक्ट के मनुंग सनबा यारीपो बामो लेकाइदा लाइव इंस्टीट्यूट असिगी हॉल द पांगथोखरे A friend in need is a friend indeed. A true friend helps during difficult times. Have a team the pangthokiba Silver Jubilee gi thauram adu the Thawal Jila Parisat ki siya pasan case Sova RIPS के प्रेसिडेंट डॉक्टर माइबम राजेंद्र वाइस प्रेसिडेंट लाइखोराम इबोबियमसुंग लेरोंगथेल निंगेल ग्राम पंचायत की केयरटेकर प्रधान सलाम कुमारना प्रेसिडेंट मेंबर सिंग वना सर याखी थरोंगी सरुकम ओइना RIPS लिंखतपदा मपुंगबा थौदांग लौखिबी लैखिदरबा थौमी सिंग की फोटोदा लैसु कतुना इकाइकोनमस उतखी इंस्टीट्यूट अदुगी माहिरु सिंगना नाट के ओइबा जगो इसै कया उत्तुना पांगथोकिबा थरम अदुदा RIHP के सेक्रेटरी सामुलाई लाटपम कुंज बिहारी शर्मन हाइखिबदा तोला तारब सिंगी अंगम मतेंग पांगनबगी पांडमदा मिनिस्ट्री ऑफ सोशल जस्टिस एंड एम्पावरमेंट की मियंग मखादा इंस्टीट्यूट असि लिंखतकिबनी अइन वारब मतमदा आइगिदमक अवाबद सरुक याबिदुना अंगम मतेंग पांगबिरबा अदुबु आइगी असेंग मरुपनी हाइबगी वाखलोन असिदा सिल्वर जुबली की थरमसी पांगथोपनी हाइना माना फोंगदोखी अमरमदा अथोइबा मिथुंगलेंगी वारोलदा थौबाल जिला परिषद की सिया पर्सन केस सोबाना हाई मियोइबा अमा ओइना कानानासु फिबम सादन हिंगबा पामदे अदुमकु सेमीबा मपुना तमलंबनी हाइदुना डिसेबल सिंगना पुंगनिंग वाखल हंथबा तौरदबनी नॉर्मल ओइरबनी हाइरिबसिंग असिना तौबा ngamdaba kaya ama persons with disability singna tauri hainasu mahangna puning thawatki organization chahi kunmanga sutna forum kaya pathokna PWD sing haidi differently able way sing dimakta oi welfare dimakta development dimakta skill development toma training embroidery pen bamboo computer tailoring carpentry aduga kauna craft singba makhal makha kaya gi craft singda aikoi training kaya thawungi taruki aduga ani ne singba makhal gi training mayam ma aikoi na pigre aikoi si soina ne haidona aikoi sana sabu hanthana khanba pate mamdi me ko ko se aikoi na khusa manga si amatta manadone khupi khudo bi kuyai kuning do kunau bi na leiba smaina khena ba loina leigani aduna ekoi disabled person haibasa ekoi laia basu amani aduna laia basing sisu maki hona kalangadi different person singna tokso patawal singdadi ekoi normal person oiba ekoi na tamjaningai oiba yana lei ekoi na smaina haiduna khaliba singsi ekoi na sarkar dagi sing kya lawduna ekoi bibiriba amadi phom to person sing sanan biriba se siam nangai
Federation of Civil Society Organization Fox Manipur gi meng makha da hoki batang tarani thoi da pang thoki ba marifutar lok suba nupi laning sing thoram da mateng panglaki ba kudimakpo Fox na thagar ba phong dorkli hiramasi gi matang da Fox Information and Publicity Secretary Public Relations Assistant Secretary na thadora pachirloban hai Fox ki meng makha da Universal Mothers Organization amasung Manipur kaital nupi marup ka khusam naraga hoki batang tarani thoi da mayang Imphal gi N Tomso Higher Secondary School gi ground da marifutar lok suba nupi laning sing thoram mai pa na pang thoki thoram asi pang thok na ba hona bada tongan ba polam amasung sel gi mateng panglaki ba khudimakpo Fox ki mai ke dagi ngam khai leitana thagar ba phong dok pa loinana tawbimal khangba ulakle miyamna Fox da thaja ba thamdana panglaki ba tongan ba mateng na lamdam asi gi puari da mutnai dana le horaka da ba nupi lal ling sing thoram asi mai pa na pang thok ngamani haina su sirula sina makha tari Hauji Paugi Marathana atin break amatang lawzari Yaol Tours and Travel na Delhi da leiba irei chagi oina lam koibagi khudong chaba atopa service chingdagi ataba mamalda service pijari loinana thamjari ba driver khudingmak manipuri macha ngaktani all India gi leiriba popular tourist places Manali Agra Ladakh Rishikesh Vrindavan Mathura na chingba mafam singda chatpining bagi su khudong chaba pijari masigi sumathakta airport pickup and drop ki khudong chaba su pijari loinana Yaol courier service na khudong chaba kayama su pijari Delhi dagi pot thadokpa matamda Delhi NCR gi oina kg chamadagi hen kragadi pickup charges free oijagani Delhi to Imphal Imphal to Delhi courier service ki charges ahongba mamalda service taujari all over India gi oina service taujai courier service asi air amadi road animakta khudong chaba loina pijai akupa marol gi damak pijariba contact number sing asida contact tawbirakpa yagani Breaking matung taran muksari makhata pawda Eco Network Manipurna plastic pollution laitaba amadi lunan malamda mama oina naba asok traders ka loinana sangsilak thawrang bisarwama oina ngasi su plastic ki lemau khak sing khongat pagi thabak sathakre Eco Network Manipur gi kuntratralak suba oina sathakiba ngase gi khongthang adu hairok part to thoksom laikai gi self help group ki ima ibil singa sathakibani Plastic pollution handuna akoibagi phibam kanma amadi lunan malamdam ama oinabagi thawrang asi paikhatpani loinana plastic ki adem khak polam sing asi kanaba hiramda sijananaba asok traders ka punna khongthang asi paikhatminabani haina Eco Network Manipur gi president sinthangamba laisramna phongdorakli Kumjali singama chamapal marfuma thoida ining thau kula sandrana lan salam daida sangaramba sanamahi lining gi sanglelasi handakta tourism department na tourist destination list da yawbangamli haina laning thau sanamahi temple board ki member secretary maisnam sibatat luwang na phongdokre wafamasi haing khongbal leiba sanamai sanglel da pangthokpa maridak suba oina online da malem leisa amadi inat ki fizol athoyehen sangdamnaba lisingni kunmanga gi makhomathang taraba singda mana pibagi thoramda phongdokibani sibata luwang na makha taraduna mathang sei lisingni kuntarukta gi tangkak ani thokna mikok thibagi Thabak sathaba haurakadore hairiba mikok thibagi thabak asida mamangi mikok thikiba matamda religion gi matangda sanamahi lining sarpasingi mensinpham yaukide phurup masa singi kanglopta chanduna others haiba kanglopta chanduna lerambani adubu handak pang thokadoriba mikok thibagi thabak asidadi isagi sak taksanaba religion gi kanglopta sanamahi lining asigi mensinpham hapinaba Rai Sabha gi MP lesema sana jawbana parliament amadi Marinaba Ministry Singda Kangan Kiba Laikre. Hadaki Mikok Tiva Asidadi Sanamahi ki Mensinpham Yaurakani Haibagi Tajaba Sound Lay. Maramasan Namasi gi Miyamna Sanamahi Lining Bo Hingan Anaba Honabada Miyamna Asoba Taudang Lobi Haiki. Kuzi say the Malay Sana Mikosi, wishing care delegation for San Santa Conzade. Government report with the Trabani, I could give Mikok Tivagi, Taumadozi Tea, we Yau Travel, Sanamahi, Satumazik, Sensor Stop. Yung putting that we be cooking like Madame, may never call a man happy. Mother, religion and religion is that I see cooking with some hero I say, I see Christian need, I see Muslim need, I see Hindu need, that's something that must have been amazing. And 100 say,
ꯐꯖꯅ ꯁꯦꯝꯖꯗꯨꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯅ ꯇꯥꯕꯤꯒꯗꯧꯔꯤꯕꯁꯤꯡꯗꯨꯒꯤ ꯈꯣꯡꯖꯤꯟ ꯌꯧꯅ ꯌꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯣꯏꯕꯤꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯁꯦꯝꯕꯗ ꯑꯩꯈꯣꯏꯅ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯖꯔꯦ. Manipur International Youth Center MIYC gi nauna thau pugadab office bear taranga sikhankhre iramasi gi matang di MIYC gi Information and Public Relations ki Secretary Hidang Mayum Devatatan Thadurapa Chiolamanahay nauna khalab office bear sing tara aduda MK Saros Khan na President Yaifa Bakumanna Vice President Elangmam Pravin Kumarna General Secretary Iramande Khetri Mayumna Finance Secretary oina thau pugani kumjali singwa chamapan maftra tare ki February tang tara homde lingkhat ki ba MIYC na pang thokiba singthaningai oiba thabak tharum singi manungda kumjali singwa chamapal maftra tare ki August ki tang tara homde de Manipur ki apon magi saktam ngak nabagi damam Delhi da pang thokiba Delhi rally kumjali singwa chamapal maftra tare amasung maftani panda pang thokiba Manipuri Cultural Festival amadi kumjali singwa chamapal maftra mapan ki October tang kunmani da pang thokiba UN Day rally asi panba ya haina su cherulasina makha tarakli ngasidagi laliba tang tara taruk forward New Delhi gi Talkotara Stadium da pangthokadaba kunthra taruk suba national jit kune do championship da saruk yagadaba Manipur ki team ngasi Delhi gi dam Imphal gi B Tekendriji International Airport thadokre tongan ba sahi kanglup amasung wet category da saruk yagadaba sanari kumapan amasung official nipana do ngasi Imphal Airport gi official singna flag off tauki championship ase gi damak ngasi Delhi da khongsan ki ba sanari singadu sahi ase ki October tang kuntarukta pangthokpa trial selection amadagi khangalaba sanari ngaktani haina All Manipur Kung Fu Brotherhood Union gi secretary na thadorapa jerula mana khangalakli Sugnu Police Station la konba Moltin San Khuldagi Security Force na ngarang masing yamla khusukhalai kayamarum phakat pangamkhri hairi hiram masigi matangda police na thadurakiba paw amana hai Kaksing district manung sana laiba Moltin San Khuldagi Security Force na phagalaba khulai sing adudi magazine yaudaba SLR rifle ama local met ball action sniper rifle amaga konana ahangba magazine ama double barrel amasung single barrel rifle amamam ahangba magazine amaga konaba local met pistol ama detonator yaudaba 36 HE hand grenade bomb ama tube launching ahom SLR gi ammunition round taramanga stun shell manga amadi 51 mm gi HE bomb amane Cycling for Manipur Peace Haiba theme da Delhi dagi cycle thaudana khongsalaki ba transgender activist Malem Thongam laliba tang taratareta senapati da thunglaba matung Imphal gi dama makhatana cycle thaurakani masida miyamna Malem Thongambu taramna oktana pungning thawat piu haina nongpok lengak apamanupil of appeal taurakli Hiramasigi matana ngasi manba press club da Kauburu hall da pangthopa pawing phamamada nongpok lengak apamanupil of ki secretary General Secretary Nong Thomam Ongbi Radhamani Nahai Lamnamasi Hauki Bachai listening Kolumdagi me Ahumdagi Haurakiba Irang Asida Miyoi Kaya Laikidrema di Miyoi Kaya Amana Lanjen Naga Awaba Piba Mamada Hingli Irang Asilo Sindana Mausagum Nongaya Fana Hingnabagi Wakalunda Jay Sig October Tang Anidagi Cycling for Manipur Peace Haiba Pauzil Puduna Delhi Dagi Cycle Thoudana Lakiba Transgender Activists Malem Thongam Nagalengi Dimapur the Yorakre Maki Kongset Asi Makha Tarapo in Manipur Tamna Lak Pahauragani Lunana Lakliba Tang Taratareta Senapati the Tunglaba Matung the Mafam Adugi Mafam Adu the Imphal Tam Lakani Malian Thongam ki Kongsela Sida Miam na Mapung Fana Sogat Pio Ing Tabagi Pauzil Puba Kongsela Si Kanagomba Kanglu Purup Amatagi Mayuk the Nate Lamdama Sida Tangdu Laitaba Hanjin and Basapani Hainasu Mahana Fongdoki Malem Thongam transgender social activist mahangna tangdu laitaba pamjaba ingtapa pamjaba asina maram oiraga Delhi kutuminar dagi cycle gi rally ama peace forum abagi damakta mahangna khongchat asi chatpa hauki aduga mahagi khongchat asi kanagumba kanglu puru amatagi nate aikoi lamdam sida tangdu laitaba oihanbiu ingtapa oihanbiu habagi damakta mahangna haujimak cycle rally asi thauraga chali aduna mahangna Manipur yaurpa asida
ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯃꯍꯥꯛ ꯑꯣꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯦꯟꯒꯤ ꯅꯥꯛ ꯌꯦꯠꯇ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯑꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯍꯥꯏꯖꯔꯤ Kodompokpi Sports Complex the Ladiba District Youth Affairs and Sports Officer Thawal Sindhan Thawal District Oina District Level Youth Festival Listing ni Kunmanga ngasi Thawal Khetri Lekai the Laiba Multi-Purpose Indoor Stadium na Pangtukre District Asigi Say Taramanga de Kumapun Papuan the Laiba Nahakayan Star Yadana Satakiba Youth Festival Adugi Sargama Oina District Asigi Naha Singna Painting Story Writing Poetry folk song amadi folk dance competition singda sangdam naki amadi makomathang taraba singda athoiba mithungin singna mana mathum singyan thoki tharamadu athoiba mithungin gi warul pireduna Mere Yuva Bharat Manipur gi state director L Marjit Kumar Hai District level the Pangthoki Youth Festival asidagi Khangalaba Naha sing the state level competition the Saru Yagane Madi state level youth festival the Khangalaba youth sing na Lakliba Sahi listening Kuntaruki January Tarani Thodi Gitarato Faba New Delhi the Pangthoka Duriba National Youth Festival Saru Yagadabani Aikoki Naha sing the Lajariba Hai sing Makaya Sibo Kangdok Nabagidam Amasung Utok Nanaba Center Youth Affairs and Sports Ministry na Pakaliba Tauranga Sibo Mapung Fahlasi Haiki Painting, story writing, poem writing, amadi folk song, folk dance, nating matungan-tungan ba trip mayam sing si the competition pangthoga. Youth sing si talent mayam sing to expose to no gidam the Department of Youth Affairs and Sports, Government of Manipur na pangthok sadni. Si lorega district ki lakpa participants mayam sing to si khandal level participants sing to state level competition am pangthok ni state level youth festival pangthoga. Aditya Muksu Mukhesh Singh Khandal level participants in the National Youth Festival New Delhi ki Bharat Mandapam the Pangthopadaba Maduda Saru Yanami state representative of Havadurni painting Security Service the Thodo Hendona Maming Lairaba Sagolban Khamnam Lekta Laiba Manipur Guard Service na Manipur ke Lehauda Sapong Lapasai Kunmanga Mapung Fabagi Silva Jubilee Tharom Pangthokre Tagil Pata Laiba Sai NRC gi National Football Ground da Pangthoki Batharom Aduga Mari Lenana MGS ki Managing Director Salam Chauban Hai MGS na Hauki Bachai Kunmanga asida tongan ba Lenga ki Department Amadi Bank Sing Yauna Private Institution Kayada Mai Pana Service Piraga Lakle National Sports University Amadi Sai NRC Yauna MGS ki Employee Summary Romna Service Tauriba Loisang Singdagi Ngasi Fauba Employee Singi Matakta Karigumba Wakat Amata Lakidaba Asi Sauk Tokpa Pawi MGS Private Limited ki Maikadagi Miam the Apaba Makalgi Security Service Kaya Pikri Haina Mangna Fongdoki Tharongi Sargam Oina Matau Ningtina Tauba MGS ki Employee Singda Akhana Bamana Pidana Makoibo Pungning Tawatke Tharomaduda National Sports University Imphal gi Vice Chancellor Dr. Syam Sundar Rat Sai NERC Imphal gi NSU Imphal Sai STC Imphal Amadi Institute of Cooperative Management Imphal gi Marui Bamiwi Kayasu Saruyaki Akwai Manipur Gas Service ki sahi kumna sarupagi sabun Jubilee Pangthok sabani asida state government department institution banks topa department amasung private institution mayamda manpower service tawjai haji sai NRC National Sport University amasung atai mafamda aina manpower service pijari tung koina manpower service makhata bi lajari ai employees je service adiki mat pajai department singna ngasi bawda aina pirba manpower ge employees ni thabak patte natraka performance phaje habe ge report amta laite I am very proud of my employees who are working in different departments Apun bagi saktam sagan bagi pandam nanga si khabam sumrei thong maibam khongnam khong apun buluf kauba ama sim khibaga loinana lofam kanba yamna warip kaya su lawkhre mifam adu nauna semla buluf asige thaupu ba singsu khanke maduda lup asige president oina mayangbam kanhai singh secretary da thaudam romesh amasung advisory member da B Bir Kumar NG Radhavinod M Ranjit Arambam Lokendro Thaudam Robin amasung P Manipur bu khanke mifam adu da Lofam kanba yauna amata oina pun sinduna thora kadaba thaudu wathok sing amasung anti social elements sing thengnamina ba amasung lup asida yauriba member singna awana tarapa matamda mateng pangmina ba haina su mifamaduna amata oina waref lauki
Imphal East District ki oina Roll Ball Association ama nauna sem ki baga iroina na association asigi ahanba general body mi fam ngarang top yaral pata laiba aro Tingong Water Plant da pangthokre hairi mifamadu da Manipur Roll Ball Association gi mihut sing yauna masana asibu pamjaba tongan ba district tagi lakpa mi kuntrani thoirom na saru yaki mifamadu na nauna semlaba Imphal East District Roll Ball Association gi president oina arsisit luang khan gi loinana vice president gi post da S Sarasandra secretary da Dr TS Bimola masung treasurer gi post da K Sarasarama mifamadu na khan gi Christmas kumai gi mamangda Manipur gi singi mafam singda sukhiba thabak singi pidana leiriba bill amasung tribal employees singi pension salary honorarium na singba singpunamak pithoknaba tribal youth council Manipur na lenga ki puning sing silakli iramasigi matang da TYCM gi media and information na thadurakpa chirlamana hai Christian singi oinadi Christmas haiba kumai asina khwaida gi maru oiribane sei suba thabak tawraga laklaba matung asida Christmas ke nungaireba kumai manungda manung marumapang masung sabina tai singapun harau tayamna saru yaminaga doribane Maramadana Christian community ki mahut silaga TYCM na haining badi department kharagi hauzik pithok tan leriba salary asi to matamda salary asi athuba matamda pithok piu madugi damak laingak na matik saba khongthang sing lakhot piu haina su serolasina appeal tawrakle CRPF ki Manipur mas Nagaland sector ki miyang makhara CRPF ki chama kunsuba battalion na new kaithal manbi khulgi nupi mahiru singh da bicycle taratar yanthokre CRPF ki civic action program ni makhada bicycle yanthoba ki thorma du CRPF range Imphal ki DIGP SH Premjit Maitei chama kunsuba battalion ki commandant Rajib Lochan Pasoi police station ki second OC Gavaskar amasung new kaithal manbi ki club amasung Kunja Singh sar yaki thorma du Premjit Maitei ne Kunja Singh amasung security force ani ki marakta henna Naksinaba Mari Ama Tamnaba Katokpa Amaga Luena Tabok Tawani Haiba Wafam Sing Supongdoki Amoromda bicycle Pangraba beneficiary sing na CRPF Tagan Pafong Dopoka Luna Ngasi Pangliba bicycle sing asina Makogi Nomagi Oiba Punsida Mahingda Hena Mating Oregan Hanasu Pongdokaki Australia ki Sydney da laiba bondi 20 ta sathakiba terrorist ki attack ta miyoi tarani thulai khidre kumapan asopan nangkhre thodok adubu satharaki ba miyoi ama police na khut hanmada lai khidre thodok adu Australia ki local time da numidang pung tarung makhairom tarak pada thokibani Sydney gi bondi 20 ki Campbell Peret manakta Jew community ki kumai ama oriba Hanukada miyamna saru yaraga pangthoklingai manungda khulai matiksana paiba terrorist anina sathakibani maduda miyoi tarani thoi laikhidabaga lunena miyoi kumapana asopan nangki laikhidraba singi manungda attack sathaba adu yawba miyoi ama police na khut hanbada laikhide loinana police officer anisu asopan nangki hairi thodo adu hek thopaga New South Wales Police Force ki maike de atuba de sexual thawrang silakot baga loinana terrorist sing adu tamna khut hanma ki tabak sathaki loinana mafamadu da lairiba miyam sabaga da mafamda thaidokna ba force aduna akan mamongda sathaki thodok adu thokraba matung da police na mafamadu da thibum ki tabak sathabada singnaningai oiba mawongda leiramba karama dagi improvised explosive device phangbangam ki loinana mafam adu dagi phangba atai polam kayamasu specialist officer singna thejin humjin bagi tabak sataba hokre hairi nakalam rom nanga sigi thodok adu India gi Prime Minister Narendra Modi na akan mamong da kandem tawki baga loina laikhidraba singi awabada India miyang gi mod sillaga saru yari haina su phongdoki hauji sanabagi pau Assam Rifles samadi All Manipur Polo Association ampaga puna khusam naduna Imphal gi mapal kangjebung da pangthok liba anirak suba DGAR men amas woman polo CMPO siblings ni kunmanga gi ngasi sanakiba tongan bam match singda Luang Pokpa Polo Club Ex Polo Club Singkhayunba Polo Club MPSC Team B Black Watts Polo Club amasung MPSC Team A mai pak tuna matangi round sangkhre tha sigi manga de haudana tha sigi taranipan fawba pangthok da kem championship asigi ngasi ahanma match ta Luang Pokpa Polo Club ki club na Arvin Polo Club pu panjal manga mari da mai thiba pi ki ani suba sana ki ba match ta Ex Polo Club na Laman Polo Club pu panjal tara ahum da mai thiba pi ki Singkhayunba Polo Club na MPSC Team C ba panjal tara manga anida
MPSC team Bina Tentha Polo Club pu panjal manga marida amasung manga suba match na Black Watch Polo Club na Paradise Polo Club panjal tara manga anida mai thiba piki taruk suba match na MPSC team A na loyal pa Polo Club panjan nipan marida mai thiba pi ngam khibani Oinam Assembly constituency kangkun na sindana kainong thongthak awang laikai da laiba radha mandop kang sang da sathari yumnam yaima memorial state level AC wise mix kang tournament sune kunmanga da Oinam Assembly constituency team A nam champion oikre tongan tonga team tarahom da group mari da saru yaraga September kunma thoi da hawdan sathari ba kang tournament se ginga silusin manamita sanaki ba final match da Oinam Assembly constituency ki team A na Oinam Assembly constituency team B Panjal Tarani Pantaramathi Mighty Papira team champion Obangam Kibani. Manipur Kang Association Mi Amakha the Satari Bakang Sataki Bakang tournament Siki Akana Bamana Oina base Sakpaigi base Sekfaigi Manada Oinam Assembly constituency team Agi A Opena Taki Bagalunana base Lamthagi Manana team Asimaki W Premzit na Tabangamki final match Adugi man of the match Kimanasu Oinam team Agi Open Nataki Tournament adugi best discipline team gi award na Khundra Pam Assembly constituency kang ko nata ki kang tournament se ki team winner amadi runners up semi finalist team kai Samdong Assembly constituency kang ko namasung Singjama Assembly kang ko na tournament adu da conduct tawkiba tabulator score just umpire commentator sing da selgi mana amadi trophy sing kusina da poning thawat ki Minithong Hata Mana Infhal ground sa Thariba Anirak Subasta level 9 men ASI tennis ball cricket tournament lising ni kun mga kuntaru king asi sana ki batonga tong balik match singda ASM Play House Hata Modu 11 Sagolban NCCT Golapati amasung Ali Brothers Lilong Mai Pakre Minithong Hata Golapati Athletic Union na sindu na sa Thariba cricket tournament sing asi tara marini sanman numita sana ki ba ahan ground gi lig match ta SM Play House Hata na Eagle Eyes Khetrigao bu wicket mga dathoy ngam ki match adu SM Play House ki SHYAMna man of the match ki mana funky ani sub ground ki sana ki ba modu 11 Sagolban na NCCT Golapati wicket mga da mighty papi ki mai pa krabati modu event gi Dayu Singna man of the match ta ki ngasi sana ki ba ahom sub match ta na NCCT Golapati na ZF Royals Hatabu run yang khai tere ta mighty papi ki match adu the NCCT gi Zahi Khan na man of the match ki mana funky lune na mari sub match ta na Ali Brothers Lilong na Minithong Riders bu run yang khai doi da thoi ki match adu da mai pa kraba Ali Brothers ki Muhammad Rahis Khan na man of the match ta ki bada trophy kusin aduna pungning thawat ki Indian Army ki Red Seal Division amasung Youth Affairs and Sports ani na puna khusam na dana Swidagi Komalampak Hockey Stadium na ahanba sahi taramapan makhagi Red Seal Rising Star Hockey Tournament lising ni kun mga haudokre Thas ki kun matoi fawba tongan team ni pan saru yaduna pangthok kaduri tournament haudobagi thoram aduga mari lenana Yas ki director Dr Mayang Mambhetu na hai state asina leva asig hockey masana gi oina Olympian kaya ama puthokraba sungasi masana sibu pamjaba na sing grassroots level de gi Pagi sang hantarali ba asida kamdauna sanarui singbu senggot kani haibagi pandam amaga luina na tournament si pangthopani haiki pawmi singi wahangi pakhum piru na mahak na makha taraduna serasigi lady stadium singa simatam kuira stadium ama oibana housing matam wa susinnaba watle haiduna amuk ta pulap semlabadi sanarui singi sanabagi schedule da kairakadaba oibana matam matamgi mathang manang naina semjin sajin naba kana honari stadium singa si mai singi khudong sadaba leriba singsu athuba matam de department asina kana honari masigi mata da hockey hariba masana asigi oiba sanafam su masing hengan anaba honari haina supongdoki hockey tournament asigi ngasi ahobanumi ki ahanma match ta Khongman Students Club KHSC na Tabungkhok Welfare Club TWC Panjal aniya da mighty ba pikre match adu da KHSC gi Rohit na player of the match mana funky Manipur ji baruina ki haragadi ta ani hindani le kampana ba hariba ani sinatana to play tawina players ji even overuse bobu tore na dominate forward for developing more number of hockey tubs and the different domino vinyas ki local honori by power of sports ne hai kan expectation ji मैं कई थम्बिगे अतोप अनोबा स्टेडियम लाखमे सामानने खन लानगनी मरमदी कोई सानरी मफम जे लिमिटेड फैसिलिटी सानाबनी
mass scale renovation to siya no di director kan players je mass scale na mai calendar disrupt ro ko ba Golden Football Club Kyangwe na sinuna Kyangwe Haibo Makong KYPC ground sa tariba ahan ba 9 side Village Open Golden Football Trophy lising ni kun mga kuntarukta Lizen FC Moirang Mai Pakre atoba match amadan SYDA FC Kergao sabal lekay masung KALYC Karam draw kre tonga tim kun na group mari da saru yaraga sa tariba football trophy asing ngasi sana ki match ta Lizen FC Moirang Golden FC team B Kyamgai bo panjal ani amada mai thiba pikhi amaram de SYDA FC Kergao sabal lekay masung KALYC Karam ani na sana ki match ta team animang na panjal amamam sanad na draw sakhi sa tariba trophy asig hayin nung tilpung amamakay taba matamda Tamo FC Wangway masung Umanande FC Wangzinga ahan ground da nung tilpungani makai tabada na lang Thabal FC amasung Rojit Kanta FC Usiwana ani suba ground da lamba tong naragani Aujilo silapod maru ba pa mo hanapizari BJP High Command Kokiba BJP Madhya Pradesh की MLA संगी मिफमदा मैतई नागामदी कोकी फुरुफ्ता की MLA सिंह पुन सर याखरे करी वारिप लौखरे खमंगमद्री लेजिस्लेचर याव यूनियन टेरिटोरी अमा सेमना मणिपुर की इरांग असि वारुसिन ओइगनि हाइब वाफम सु सनरिबा कोकी लालुप सिंहना होम एफियर्स मिनिस्ट्री दा थमखरे उन्नबद येंगथिनरबा JDF अमसुंग NSNI मनि की कैडर सिंह मरक्ता कांगपोपी डिस्ट्रिक्ट की खेललोक अमसुंग जौपी खुल की मरक्ता नोमई कामनखरे JDF की अमल लैखिद्रे हाइरी Assembly constituency amagi chakwa tharang ki khanabada Assembly constituency adugi MLA ga apapata tanaraga thabak tawmina si haina Moirang Assembly constituency ki MLA Thongam Santi na appeal karak Singna bapuna mayuk na mangamna na balay-kay gi layriba loop sing puksil sing na samina mamathaw tay haina United Committee Manipur Youth Sing President YK Dhiren na fongdokre Amasung Puwari ki tangka kaya da thoki ba thawdok sing na sigi mirol na hamna na bahot na gadabani haina United People's Front UPF ki President N. Rupas Chandra na fongdokre Hauji matang swai da bulletin solution jare Manipur miyam ki punsi da khwai de na maru ba state asigi leba singa masam malangi pau singi damakta SKTV news po miyeng ta du lebiu punama pukama kana amukana khurumjari